HANDAK PANGTHOKHIBA BHARAT की AMRIT KALASH LAMDAM ASIGI PHIJET LEITENG NAT AMADI SHEISHAK ना CHINGBA kaya MAPUNG PHANA UTTUNA मरी SHUBA TARAKKHRABI Laishram Benita Amasung competition ADUDA MAHAKKI PERCUSSIONIST OIKHIBA ASAM Taramna Okpagi Thouram ngasi WANGJING NINGTHOUGI LAIKOL PANGTHOKHRE WANGJING NINGTHOU harauba thaugalupna sinduna pangthokhiba thoram aduda natki oiba thangta amadi penai SHEISHAK na singba thoram singaloina na pangthokhi thoram aduda WANGJING NINGTHOU thaugalup ki executive member su oiriba Dr. Narengbam Rajiv Kumar na yekpa photo sing khudol tamki thoram aduda Benita Laishram na mahakki pukningi oiba warol piraduna hai WANGJING NINGTHOU thaugalupna sinduna mahakpu harau tayamna okpiba asi thamoida chaukthoksaba amasung apenba poki mahakna competition aduda performance adu laibak miyamna yengduna thagatpa phongdorakpa amadi thauna hapa wafam kya phongdorakhiba singi tawbimal khangba amadi thagatpa phongdokhi makhatana lepalaitana malemgi miyamda lamdam asigi enak khulaba nat amasung chatnebi singi masak taknaba honakhigani haina Benita Laishram na makhatakhi भारत का अमृत कलश हरिबर शोस का हरि लेना यदि उनको पढ़ने का चाहो तो मांगदुना जरूर शो से कंपटीशन है बनेना मखा मखा जाति मखा मखा की और तो मान में से क्या मसुम तो तम से अदुगा मैते की ओना एपिसोड की आता नो हाबति काउसाइने को तो तम से की वो बंगलाई हम चांग से क्या आमशो एना को तो तम की ताजा कंपन से अदुगी रपत्तदी असैनि भारत का अमृत कलश हाइना शो शिकलिबा दिदी नेशनल टिपो शो हुई खजितंग ओरबसु थोपगी स्टेज अमखबी बिबसी यामना थमोदिगे हाइतारे नुंगाई हराबा पक्षे